मखादा मरुई बपाव बीजेपी मणिपुर प्रदेश ना इंडिया की लानमी सिंगदा इकाई खुमनब उत्तुना ngashidagi hauna तिरंगा यात्रा हौदोखरे मेघालयदगी रिम्सता बीएससी नर्सिंग तमलिबी महैरोय अमा थौरी यानदुना शिरमले अमदी इम्फाल सिटी तरू तनाना थमननबगिदमक लेंगाकना तोंगान तोंगान बखोंथांग कया पाइखलबसु मपुंग फाना लोइसिन खोमजिनबगी ममीदी तादबगु मियामना उरी खुरमजरी एसटीबी मणिपुरी पाउ मिडिंग ताबिरी बपुमना मकपू तराम नोकचरी पाउ संदोंना पिजरी हौखिबे अप्रैल की तांग 19 जम्मू एंड काश्मीर के पहलगम दा टेरोरिस्ट सिंगना मिचम 23 हातोक पिखरबा मतुंगदा इंडिया लेंगाकना ऑपरेशन सिंदूर लाउथोक्तुना टेरोरिस्ट सिंगी मथक्ता चथखिबा थबक्ता इंडिया की लानमीसिंगना उतखिबा मथौना मरिंग जेल अमदी कथोकपगी थौनाबु अवांगबा थाक्ता इकाई खुमनबा उत्तुना ngashidagi hauna इंडिया पुंबदा पांगथोकनरिबा तिरंगा यात्रा के मनुंग चन्ना बीजेपी मणिपुर प्रदेश के मखादा फॉर्मर मिनिस्टर ऑफ स्टेट फॉर एक्सटर्नल अफेयर्स एंड एजुकेशन डॉक्टर आर.के. रंजन लुचिंगदुना पांगथोखरे तिरंगा यात्रा अदु कोंगबा नांदैबम लेकाइदा लेबा डॉक्टर राजकुमार रंजन की युमदगी हौरगा कोंगबा कैथेल फाउबा इंडिया की मचु अहुम की फिराल पाइदुना चटखे खोंगचट अदुगी मतांगदा डॉक्टर आर.के. रंजनना हंदक चथखिबा ऑपरेशन सिंदूर अदुदा इंडिया की लानमीसिंगना टेरोरिस्ट सिंगी मथक्ता चथखिबा थबक अमसुंग मथौना अदु अवांगबा थाक्ता इकाई खुमनब उत्तुना तिरंगा यात्रा अशी पांगथोकपनी इंडिया पुंबगी ओइना पांगथोकनरिबा तिरंगा यात्रा अशी इंडिया की लानमीसिंगना इंडिया की अपुनबा सक्तम अदु ngaakpada amuk henna thona hapnanabani haiki masagi oiba adugumba indigenous kaino se equipment mayam sina tamtiraba chawkhalaba bharat ki wangmada leiba chou country singi kujukulai pauma bharat na sajaba indigenous haigadra aduga kaino sina loina kuna mighty bapiba ngame objectio ikuidana ngasi hayeng sida bharat ki satellite tarama thoi hena thagat kadori se maruena india ki security our country ki security se masi monitor tawnana ba adugumba akoi lalong ne hujik laiba lalong di electronic warfare the accuracy punamak ase bharat ki prajana india ki army da thajaba amasung akoi ki activities do masi amuda ningsang na widong ta ikuna nasi tiranga yatra se pangthokpa तिरंगा यात्रा अदुदा सरुक याखिबा मरुओइबा मियोइसिंगना टेरोरिस्ट सिंगी मथक्ता ऑपरेशन सिंदूर चथरबा मतुंगदा सीज फायर तौनखिबा अदुगी मतांगदा कनागुंबा मियोइ खरना क्रिटिसाइज तौरिबा असि मरम चादे इंडिया के लानमिसिंगना इंडिया के अपुनबा सक्तम गिदमा कथोखिबा अमसुंग थौना अदु मिपुम खुदिंगमंगना अवांगबा थाक्ता इकाई खुमनबा उत्तुना नुमित कयानी पांगथोकदौरिबा यात्रा असिदा मयाम पुन्ना सरुक यामिनसी हाइकी External Affairs and Education Minister and ex-MP na aikoi the guideline ama piraga aikoi na all over Manipur gi mafam kaya da pangthokpa leiraga su Imphal East ki sigumba kongba kaithel mafam asida aikoi hairiba asigumba sabhajatra asi chachabani akoi gi ceasefire sigi against mati masigo criticize tawriba singje akoi gi Bharat sigo tumkalaiba matun chongkalaiba bayona che chikhaiba angas bakhanabani era adugumba masigi hogi ceasefire sigi against criticize tawriba singje Bharat mangnaba maru wanabani haina thamjai भारत नागरिक खुदिमगना भारत के दबके लेबी अदुगा अखोगी निगुमलबा थवा फरबा भारत को ngaaliba ningtam ngaaliba sipai singdugi tabta lebi haibati utpoina ngasidagi hoga mitara mari ni sumna chathagadawa tiranga jatra sida manipur lejaiba akoina su भारत बासी अमोय अदुगुम्बा तिरंगा जत्रा दुदा सरुक याजरी अमदी भारत की कायकुनो मंगा कनि हाबिनि थौना सिंग दु थमजबग लोइना तिरंगा जत्रा सरुक याजरी रिम्स बीएससी नर्सिंग तमलिबी महैरोय अमा थौरी आंदुना शिरमले थौदो असिंग असे अयुक पुंग 9:15 रोम चटपदा मियामना खंगनरखिबनी लैखिद्रबी महैरोय अदु मेघालय की वेस्ट गारो हिल्स डिस्ट्रिक्ट की रोंग्राम की
Asanagredagi Aviel Sanchaina Chahi Kunmathoi Apokpa Diki and Sangma Kawi Hairi Mahiroi asi Leipak Lei House Nursing Hostel gi Hostel number 4 da Leibini Hostel asida Hauzik Mahiroi Chamagamari Furom Lei Hairi Mahak na siduna Leiramliba Mafam asi Lisingani Shubna Taraga Tareta Mai Chakhibadagi Kanana Shu Leinadraba Hostel gi ka Amadani Thaudok Thokpamda Forensic Science ki Kangbu Amalaktuna Yengshinbaga Loinana Misi asigi Matangda Lamfel Police na case ama laukhatuna thijinba hokre laikhidrabi mahiroi adugi hakchang janims ki morgta postmortem taunana ba pukre Manipur gi sagyang mingshel amagum na launariba Imphal City taru tanana thamnanabagidamak Manipur leingakna tongan ba khongthang kaya lepa leitana paikhatlabashu thabak oina mapung phana loishin khomjinbagi mamidi tadabugum ngashi sumiyamna thengnari Imphal Municipal Council na kualiba Imphal City mayolda leiriba temporary market phauduna chatliba irabat lambi asigi nak yetta leiriba drain sing ashigi phibam chahi kaya amot akai plastic bottle na chingba phatta hauti kaya langthokpam Badagi, Lambi asida nong khajik tabaga, drain punjinbana maram oiraga ising ichaw toy na thokhalle. Lambi asigi nakal da leiriba kaitial gi chana thaknana ba yauna tongan ba potlam kaya yonduna phamliba ahal oirabi nupi kaya ngaihak leitana ising thumjinduna phatraba hangoiba manam kaya asina maram oiraga ana ayek amadi leina kaya oihalakpa yabagi khudong chadabasing mayok narakadra haina mipaiba faunari. Kaitial asida potpham phamliba Irengbam Shaphabi Kaubi Ahal Oirabi Ima Amana Chahi Kyagi Mamangdagi Samu Makhongda Potpham Phamlambadagi Leingak na mafam asida matam kharagi oina kaithel asida phaman khibani adubu chahi 15 suraba phauba mari leinaba leingak na hana yengshindan lakli Khudong chadaba kaya ama mayok naringa esida lambi gi nakal da leiriba drain sing ashi amor akai kaya na phumjinduna leiba chahi mangarom suraba phauba mari leinaba sina ngasi phauba sengdoktana leiri drain asidagi pathorakpa phattaba ishing asina lambi mayaida tungshinduna leibadagi potpham phamliba kaya da leina tina kaya na halakpa yabagi akiba pokle lengak na mapham chaba potpham phampham ama shinbiyo haina fongdorakle Akwai hani pofam samu mukhongida akwai pham majene lemnare sangji ju baraba loi kele nong ju yure ising na morom chawgune ma ho poyom bang khangde thubo matam da yargadi akwai pofam piro ising ju thumme poyom bang khangde drain ju singbiro athubo matam da akwai pofam je yam thunong ta chabiu oina hayeri mayam da Thangzam Ongbi Joymati Kaubi Amana Phazakrava Imphal City Sibu Nong Khajik Tabaga Ishing Thomjinduna Amod Akai Kya Lambida Chenthorak Liba Asi Yamna Ikai Ningai ni Kaithel Asigi Mathakta Kubliba Jinga Singh Segai Badagi Nong Yure Mamang Thangba Sharuk Ayamba Lambi Asida Gari Thainabada Akai Atoi Thoktuna Kinthaba Yaure Masida Mari Leinaba Department Singda Shembi Nanaba Kayarak Haijakiba Laikhrabani Adubu Thabak Oina Pangthoktana Lakli Maramasina Manipur Leingangna Athubu Matam Dam Iding Changbiyu Karigumba Sembi the Batarabadi Akan Bakungjang Changshilagani Haiki. Go me not open the Nalaya upon a swam Hijagrabani and then Siriam Natayam Zadi, Stacy the Bali, the Hidway, and the Gamu Drian quite from the Pacale, Drian Manning Center Gadabdo, Center Redrianda, and the Sigi Matai, and the Gipata, the Miam, the Nation Takumatam Jakwe, Kumbaya, Report say Tabas, we are there, and the sea can be the Taragadi, a quasi a Kanbakong Jangalasi, and a Quiliam Nazare. Manipur Legislative Assembly ki Speaker T.A. Satyabhadra na luchingba ngasi luchingduna ngasi ayuk MLA kangbu amana India amadi Pakistan anigi maragta khut thoknabagi thaudokta laikhidraba chingakham Dipak ki yari pokta leiba yumda chatuna ikai khumnabu utkre BSF ki 7 battalion ta posting taduna Dipak tha ashigi tarada Pakistan na Kharkola outpost ta chatharakhiba drone attack ta laikhidabani ngasina ngashigi speaker na luchingduna chatkhiba khongchat aduda MLA Nur Hassan MLA Paunam Brojen MLA Kongkham Rovindro MLA T Rovindro MLA KH Loken MLA Dr Y Radisham MLA
Nishikanta Sapam amasung MLA L Rameshwar saruk yaki hairi. Laikhidraba Deepakki mafamda minute ani tuminna leptuna ikai khumnabaga loinana imung manunggi awabada saruk yaki. Khongchat aduda speaker amadi MLA singna imung manungda selgi mating PK imung manunggi maikaidagi speaker na luchingba MLA kangbu aduda Laikhidraba Deepakki manaw nupada laingaki chanaba thabak pinanaba pukning chingshinki hairi. Ngasi speaker na luching by MLA kangbu omana Laikhidraba Deepakki yumda chattuna amadi ikai khumnabaga loinana awabada saruk yaba lakpani haina kaishamthong shigi MLA Nishikant na paumishing da phongtokhe MLA Nishikant na makha taraduna India amasung Pakistan khud thokna baduda India gi maikaida security personnel manga laikhide Pakistan gi maikaida na nipu laikhide haina pankhe Shahid Deepak na laikhidabagi pau TV yengbada khangkhe laikhidaba Deepak asi Manipur dagi maitai oiramba asi yamna chauthokchai state lainga ki maikaidagi Deepak ki imung manungda lainga ki thabak phanghannaba hotnabada mateng pangani athauba Deepak ki apokpi busu MLA singna thagatpa phongdokhe amaromda Seva Bharati Manipurna Manipur and Rashtriya Swayam Sevak Sangh Manipur Prant Kangbu amasu ngasi Laikhidraba Deepakki yumda chattuna ikai khumnaba utkre hairi. Akoigi India ki som side ta mi manga akoi security man haitara aduda akoigi icha Deepak sum yaw bare chegoi rai asomda nifu aduga lan buti akoi yam san ngamme adubu icha le yaw khidapse nungai te TV da yengbada aduda dum pi ta ge tawe adunga si ma le khidapse first of all akoigi Manipur gi mete ma chama shahid we have a sense it's a matter of pride aduga Haugalakliba naha kayana politics yauduna chumthokpa matam oire haina Republican Party of India Atwale gi National General Secretary oibata natana Manipur State RPI gi President Maheshwar Thaunawjam na haikre wafam asing asi konung mamangda leiba maipa holda pangthokpa RPI Atwale Manipur State Youth Committee gi nauna khallaba executive member amadi office bearer singbu okpagi thoram da haikibani ngasigi thoram aduda working president RPI Atwale Manipur State Laitonjam Haridas BP RPI Atwale Manipur State Sapam Kanglaipal Haubijam Gitajian Maitei Sapam Bila Bokul Sharma Maibam Roshni Kumar amadi atai officer kayasu maru oiba myoising oina saru yakhe Thauram aduga mari leinana hantakta India Pakistan landa laikhidraba BSF ki jawan Chingakham Deepak ki mafamda ikai khumnab utpaga loinana RPI Atwale Manipur State ki nauna khallaba thaupuba humpuda sakhang che piduna ikai khumnab utke Thauram aduga mari leinana nauna thaupubuda ba khankat khiba miyoi kayana hai khibada matam amada one man army oiramba Maheshwar Thaunawjamna honabadagi ngasidi Manipur da Maraibak Maramdam Nungshiba Nahakaya RPI di Yaurakle Asiguma Luchingba Sigi Makhada Thabak Taubana Aikoigi Manipur da Thogliba Pamdaba Thodokaya Sangtainaba Ngamgani Political Party kaya na naha singbo awang bathakta lehengadabani hairabasu ngasi phawba thabak ton thokpa leite madugi mahut election gi matamda leiba yaba amagum leiduna sizinaba asi laipak thibani haiki Thauram aduda Maheshwar Thaunawjamna lamdam asida thokliba irang asi political party kayana asoibe kaya taurambadagini haina maral sikhe tangkhul ichinilao kayagi chahi gi pangthokpa Sirilili festival asida lamdam asida leiriba phurup kayana saru yagadaba asida Manipur thugaiba pamba kanglup amana makhoi Taba mafam phawraga chatpa yaroi haiba asi laibak thibani asigumba nungsinadaba kaya asi thoktanaba ngasi nauna khallaba RPI Atwale Manipur State ki thaupuba kaya na hotnaba mathau tai Manipur gi oina thokliba irang asida naha singna lawgadaba thodang yamna lei Republican Party of India Atwale Manipur State ki oina iraipak iramdam kanba amadi nungsi chanana leiba haiba pandamda chatkadabani haina mahakna makha takhi Oni unahandaba machina oni thengnahandaba akhoi gi festival achau chauraba akhoi gi ichina omna leiba jaga du chacharaga wish tawdana sirar festival ama to chauna sinba sida akhoi yaujage ko akhoi Manipur gi ni sidi imalai ba ki ni nungsigraba akhoi gi tangkhul chinau sinaga chinau sin leiba mpham du chatlaga akhoi yawina siko hay mpham du da chatpa yaroi kaina organization kharana thinjilakpa hay bisidi that means akhoi political system sin changa kanda Imalibang Manipur sin nungai hansi aduna mama
ama nuai han har gadi macha gi responsibility yana chaung lei isa icha mani har kanda asum imana du tawzarakani haibagi poto khoi natre nusi chana lei ba yelo mi yam san nusi chana lei mina bada akoi choba thodang lobina ba manipur se tangdu leitana leira kanda manipur thugai bam pami ba singsegi koi ngathu e har kanda achangba peace leiba shanti leiba khundari ba myam se pulap nusi chana na akoi yelo mi myam se pulap khundamina ba manipur mo hen ba se akoi first priority oni nagadabne National Food Security Mission ki makhada core series on sweet corn gi cluster demonstration oina Imphal West District ke chakpa fayengda law sangam ahum hian bada chujak makhal ama oiriba sweet corn law lokpa loikraba matung tha mari da lupa lak amaga lishing yang khairom changna tharakhiba ngashidi lawro ki matam yaurakpada yon badu lupa lak mangarom phanglabaga lupa lak ahum hena sendong phanglaba yari sweet corn makhal ahum asidagi lamdam asige leihauga hena chunaba aduna lamdam asige lawfam singda thahallaga cash crop oiriba sweet corn asina lamdam asigi lawmi shigi senmitlon fagat hannaba hotnagani haina agriculture department ki official singna phangdorakli hiramashida paudamama yalhongwai khoi lawfam sida thanarliba mahai marung singi manungda chujak su makhalamani tawdabu mamangai da tharakliba khoi lamdam ski local chujak makhal asidagi toppa hena cash crop oiba yaba tonga tonga chujak makhal kaya masu leiri malemgi market kaya da haiba chujak makhal singa si atangwa mamalda yonaribani haiba sweet corn haira khangnariba chujak makhal asi lamdam asida su district agriculture Imphal West na fayeng da trial ma oina demonstration farm asida tharaga leirambang asi lakliba khongchat asida thengnai mafam sida yengma tamda punna lo pari ahum khara hena haiba chujak asi trial oina tharibani haiba trial oina thariba siga mai lena na mafam asida ngasi agriculture department gi principal secretary director amasung district agriculture officer Imphal West masa yauna haiba farmer sina tharamliba chujak makhal si yengsinbaga loina na trial oina thariba si mai pakpra amasung masi kanabana karino amasung masi kina mai paklagadi lamna masi lawmi singda kadai fawa kanaba piba ngamgodagi habdi matangda khangminasi masigi akona tawjeriba demonstration program ta akona variety onkhak akona trial tawjeri ahom masina mafamgi soil sta akogi manipur gi soil sida Imphal West soil sida karamba variety na khwaidagi hena chanabagi haibasi yanga akona mathangi sahida mathangi lawrokta farmer sing da document tawna baina akona sigi demonstration program si akona phangtokpani hariba singasina karingma mai pakpa taragadi Imphal West leriba khoi chujaki area si pari lising amaga chahum muklai lising amaga chahum muksi akona hariba sweet corn cash crops na onthopang amagadi khogi farmer gi economy si adumatki hengalakani akona manga thanariba khogi local variety chujak sweet corn na tabasing sidi khoina ngawro khasa thokiba adagi aduna tabada khogi yengi basin jauna siengiba sugum manatan upai leite khori jam takpagi gumba ma tokpa jodi yam hong khogi farmer sing jagi khogi traders sing lobi banina khogi paisa si yam income si yam lak ngamde aduna kari gumba asiki sina cash crop sina mai pak pangamagadi khogi Imphal West ki lariba lising amaga sahum pari lising sahum lari se sina cash crop thopa ngamagadi khogi farmer sing income si adumati hengalakani ai thamjage. So after whatever we have done, after this we'll be finding out the yield, and depending upon which one is having a better yield, we'll promote among the farmers that they should take up this cultivation in more fields. So if we promote these kind of product in Manipur, it will improve the livelihood of farmers in Manipur. So agriculture department is trying to promote new things. Let's see how we go forward. But I think with the hard-working farmer that we have, definitely we'll be able to help them and will succeed in improving their livelihood and income. Hariba akoigi maize cultivation matang se akoigi annual action plan da program da sigi budget tongana akoigi agriculture department na farmers mayam gi apam basi yengjaraga agriculture department gi budget da so akoi provision khar thamjare karigumba Manipur da asigumba sweet corn akoigi maize thaningba farmers leiraga di akoi madugi handaki lai ba chahi sidadi akoi adugi mayamda farmers mayamda pau yo honjarakani hariba ngasai farmer akoigi sigi tawbiriba pari amasida thabiriba farmer so mamangda thamikre akoigi pari amasida mahakna changiba sensi lak amama khaini aduga mahaki lakadoriba senphamna lak mangani haibadi pari amasida mahaki thamari akoigi phau thadri maraki thamari sida lupa lak hum khaigi mahaki profit phangbangam khrabani aduna hariba Manipur gi farmer mayamna siumba cash crop si akoigi thaning ba leiragadi akoigi RKBY haiba akoigi agriculture department gi program khada handaki chahi oina di budget provision adu thamjakhre aduna akoigi paktakna
farmer mayam da thana bagi khudong cha ba se handak chehi dagi pijarani haina mayam da pau pijani hairiba sweet corn asina khan dagi thanarliba chujak asigi makhal bahut sillaga tharak lagadi lamdam sigi lawmi singna lichal chang sina chatharakliba law uraba matungda koi lawbuk lamhang sing asi mangru leiba asida chujak tharak lagadi lamdam sigi senmilon fagathan badantana lawmi singi punsirol dasu hena kanaba piba ngambagi asa amadi ngasi mafam masila lakpa khongchel asina takpa ngamli video journalist ningomam ranjan galoina na paudam jariba Michael Jinam ISTV news chakpa fayeng License yaudana niyom kaina retail oina tilhal hidat yoliba singimdam ideng changba hauragani haina loya lubki working president Taurangbam Birjit na World Farmers Day gi thauramda haikre wafam asti lawmi singbu ikai khumnabu utpa amadi khunaida makhoina lawriba thaudangbu pukning thaugatpu oina World Farmers Day malim gi lawmi singi numit thauram lawmi yaifalup loya lup kanglai pakna sinduna ngasi Manipur Press Club ki Loktak Hall da pangthokhiba thauramda phongtokhibani thauram adu the Department of Agriculture ki project officer KH Nimaichan RK Fortune Developer Private Limited ki MD Rajkumar Rameshwar Loyal Loop ki President Laurembam Tiken ICAR Lamphil ki Senior Soil Scientist Dr. T Bashanta GM College of Arts ki Associate Professor Thongbam Ibotombi amadi tongan mafam dagi lakpa lawmi kyana saru yakhe thauram adu hawdokpada Manipur da thokliba irang sida thawai thakraba athauba singi mafamda minute ama tumina leptuna ikai khumnab utkibaga loinana Agriculture Department ki makhada lakpa anauba scheme sing amadi agri amasung horticulture ga mari leinaba law ubagi khulai sing law uba yabagi matangda su lawmi sing da khanghanke Farmer Producer Company Organization amadi society sing na contract farming da kanaba lawminaba yabasingi matangdasu paudam khiba thauram aduda loya lupki working president Taurangbam Birjit na thauram asi lamdam asigi lawmi singna thengnari ba awaba amadi awat pasingda mityeng thamlaga pangthokpani Manipur da sing amasung tamda tilhar hidak sijinnabagi achauba asoiba leibana pest management da mityeng changlagani haiki lekai da retail oina license yaudana niyom kaina tilhar hidak yon basing achumba lambida chatminna na ba wafam thamlakhe mahakna makhata na thokliba irang asina maram oiraga law uba yadraba lawfam singi leingak na pitokadaba compensation su athubada pithok pinanaba mari leinaba singi pokning chingshin ke Hojik pesticide ki karbar to biriba pesticide yon biriba low hida kamari lena yon biriba isin law kana kumba khara khagna yamna aranba illegal oiba neser mawong amakakta hoji yumda sangboida mangonda masida khulakta irakta akoi gi hida khara loksaluraga sendong kanogi karbar moine ta sathabirakpagi neser ama yam chawna la hai tare hoji Manipur da leiba tasengna company ki distributor si masing yam yamde distributor na taba retailer sing oina hangaga dukan oina sendan lambi da changjan biriba isin law singda loya luki maikedi no lukna pauchen sima pizage pesticide ki karbada changjan biriba isin law singna karbado tokthopio haijaba najade karbado tobiba targadi madugi chana kanglon niti niyom do ngakna sapira kanda magi paibam do license to ma paibira kanda pesticide ki license paibira ka phambira ka madugi application method chumna longmi singda tapira kanda tobina bagi wapam adu ki maikedi isin law singi mafamda thamjage Transforming Manipur through grassroots ingenuity haiba teamda numit humni chupna state ki thakta pangthokadaba training workshop amadi Innovator meet hawdokpagi thoram Manipur Science and Technology Council Masteg na National Innovation Foundation NIF India ga khusam naduna takyel pat leiba Masteg ki complex ta pangthokre thoram adu da Science and Technology ki Secretary Kenju Juringla NEF India ge Director Dr. Arvind C Ranade NIF Mani India gi scientist F Dr. Vivek Kumar amade Mastec ki director Dr. Rakesh na chingba saru yakhe thauramadu da innovator sing na puthokpa polam sing su miyam da utki secretary Kenju during lana India as economic growth sustainable development social equality amade cultural heritage ki lamda ashayam na leiba leipak amani hariba sing asi ekhoina mangphau nage hairabadi innovation da midyeng thambagi tangai phadaba lei haike mahak na makhata na innovation hairaga ekhoina high tech innovation khak natana micham singna nomagi punsida mayok nariba khudong chadaba sing adu kokhanba ngamba innovation su puthokpa tangai phade culture tradition amadi biodiversity da ina khullaba lamdam ama oiraba Manipur asi innovator singna anoba innovation puthokpada mangjil thaduna lagli haike
Today, I take this privilege to thank the National Innovation Foundation for having extended their unwavering support for all these past years. And in partnering with Mastec, I want to assure you that we have helped many innovators in our state. And we continue to look forward to working with you, and I'm sure you will continue to support our state and our innovators. We enable them to explore their innovative ideas, come up with scientific solutions, and also even in their research works. And this is how we enable our state to move forward with the rest of the nation in innovation and in scientific development. On seed and planting materials for the year 2024-25 implemented during 2025-26 ki makhada Longmi Shingi Seed Village Program ki matangda training pangthokre. Department of Agriculture ki makhada District Agriculture Officer Imphal West na sinduna chakpa phayeng da pangthokpa training program hogdokpagi thoramda Principal Secretary Agriculture Arun Kumar Singha, Director Agriculture Department Peter Salam, District Agriculture Officer Imphal West S Kennedy na chingbasu saruya ke training adugi manung channa mafam adugi Longmi Singda micronutrients, organic pesticide, power sprayer na chingbasu lawu shinguga mari leinaba potlam sing yantokhi. Training aduda Bew and Nenana induction of seed village and its importance, Bew Tea Dipu na improve package of practice on measure crops, DSMS Rohit Ahibam na harvesting and threshing of agriculture crops for seeds production haibasingda Longmi Singda wangangki. Paugi Maragthana Timbre Matang Losari. Power Chemistry NEET Kashampat Laymajang Lekai Lane 3 different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact 700-5729-458. Honglakliba punsigi lambisida araiba chaba yaba makai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. In 2024, Comet School produced first position holder. With first position. My name is Shreya Karakam and I secured first position by question exam 2025. With 11 position holders. And 27 subject toppers. Comet School guidance, moral support. Behind this success is a powerful shift. Digital smart learning. The school has provided advanced digital facilities from smart classes to interactive panels. These tools have made learning more effective. Led by highly advanced faculty, our students don't just study, they understand, apply, and excel. Caesar Hospitals na keyhole surgery pangthorakpa chahi kungamapan mapung pharakpa kumonga mari leinana me tha manungda keyhole surgery da 10% mari leinaba investigation singda 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo birib. Novochem Health Care gi original lipsa 5G na adom gi liver buswan badagi ngak thon. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sijinabiyo original lipsa 5G. Novochem Health Care na sajaba original lipsep 5G ahum lawbada coffee cup ama free da hapjari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup
100% harbel product ni lok khubada natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu. Lane 3, different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact 700-5729-458. Break matong amuka hana taram nokchari makhataba pauda Boro Bekra Police Station Relief Camp ta lanjen naraktuna lairiba sing Police Station dagi hena mapan thokpa yadaduna lairakhiba Mahairoi Relief Committee Manipurna hotnaduna Class 10 exam thabada mai pakle hairi Relief Committee asida Class 10 exam thagadaba Mahairoi mari yauramki lairik pabagi khudong chadaba Chaba Pangdana Lairingai Makoigi Pananaba Lairik Mashing Suna Lairam Kidabata Natana Lairik Takpinabo Ozasu Lairam Kide Boro Bekra Police Station Relief Camp Kangbuga Relief Committee Manipurga Pau Paunabadagi Atenba Matamda Committee na Haizabadagi Sacred Heart Higher Secondary School Porampat ki Director Wangkhem Ravi Chandra Hill Valley Academy Lamlaigi Principal Thaunauzam Joy Kumar Retired Lecturer Asem Naba Lamlong Higher Secondary School gi Oja Maishnam Chanchal Chanuna Mathau Taba questions answer same duna Mahiroi Singda PB Kibagi Damak Relief Committee Manipur gi Maikei degi Oza Mari Asibu Tawimul Khangba Utle Jiribam gi District Administration ZEO Jiribam Amadi Security Personnel Singna Mahiroi Singbu Mapam Chaba da Puthok Laga Exam Thahan Bikibagi Damak Thagat Pafongdokli Hantaki exam asida Makhoi Mari gi Manungda Mai Paklak Kiba Rising Sun School gi Mahairoi Lamdai Khunau dagi Haujik na Boro Bekra Police Station Relief Camp ta Lairiba Haibi Thavam Sanjoy Apokpa Sadhuna Mai Paklakpada Harauba Amadi Nungaiba Phongdorakli. हेलो सर, मेरा नाम है संजय सिंह। मैं रहता हूँ बोरो बेकरा रिलीफ कैंप में। आप लोगों ने जो मुझे नोट्स प्रोवाइड किया उसके लिए बहुत बहुत शुक्रिया। सर रवि प्रिंसिपल और सर नबा और मैडम चलचल और वन रिलीफ का कम्युनिटी मणिपुर का और फिर जॉय कुमार सर, इसके लिए आप लोग बहुत बहुत शुक्रिया जो आप लोगों ने मुझे इतना हेल्प किया। Thobal Multi-Purpose Dam gi Left Canal gi ising official singna Tingzin Kibadagi Thobal Achobagi Mafam Yauna Thobal Nongbal Khong Ningombam Sabal Tongba Amadi Moijing na Chingba Laukon Singda Angan Pau Thariba Laufam Kaya Ising Kangle Ising Thabira Uhaibagi Pau Singda Yumpam Oiduna Irabat Foundation Manipur gi President KH Gopen Luwang na Luchingba Foundation asigi team amana khudakta chatuna yengsin kre hairi yengsin badu da left man canal gi meter ahum mukpak pa meter anirom wangba satar asi thingduna leiram ki mafam aduda lala kauba official amaga unabada wari sanabada executive na haukiba me ahum dagi satar asi thingnana ba hairak padagi thingbani hairak ki lala gi phone dagi executive ta president ga wari sanabada drop hole ama repairing tawbugi satar thingbani numit 15 ni di ising thaba ngamkiroi Hairaki, Makatana Wari Sanaduna drop hole Semjil Loiba Mafam Tiduna Garok Lambi Thong Amadi Kekrugi Makada Shemjin Bateng Naki, Mapamaduda Tabak Suri Basinga Wari Sanabada Tabak Lepa Numit Nini Humni Shure, Leblam Drabadi Tabak Kumang Yamna Chaushilam Gani Hairaki, Karigi Tabak Lepli Bano Hanglubada Tabak Shuba Yani Yaro Yetna Balay Badagini Hairaki, Yenabagi Maram na work order Pai de Amadi quality maintain Tawi Taude Haibagini Haina, Tabak Shubham da Lehoba Miyoi Karana, IFM Gitim da Hairaki, IFM Gitim na Tabak Shubham Ado Canal gi Karamba Mapam Dano, Kaya Yamna Kuina Changani Haiba, Hakting na Yengshinba Pambadagi Tizilubani, Hauzik Labuk Shing na Pau Satkatlakpa Matam Asida, Canal Asida Cheliba Ishingi Ichel Asi, Ayet Apan Laita na Chelhan Biu Amadi, Labuk Shing Yauhanduna, Waraba Lomi Shing Bumating Pang Biu Haina Fongdorakli. Kumbi Eshida Nong Yubayum Amatalaihan Bayaroi Haiba Campaign Amagi Makada, Kumbi Eshigi MLA S Prem Chandra Gimityeng Makada, Karahena Kudong Chadaba Imung Shingda, Leptana Yum Kupnanaba, Jinga Pibagi,
makha chatharakpa oina ngasisu Wangu Gram Panchayat ki manung chanba Laikhong Awang Leikai Wangu Napaching Wangu Awang Leikai Samushangi imung ahumda Jingavandhal Taret MLA gi Pro Y Mani Mohona Luchingba team amana beneficiary singi yumda chatuna khusinakre hairi MLA na jinga pibi bagi damak thagatpasu fongdoknarakli MLA na akhoi gi awabasu ubada mateng khara pibi base yamna haraujai aidi matungda su mana muksum yamna piba ngamba oibisan Irang asina maram oiraga kuki shinga tainaba mafam singda duty tauriba Manipur lenga ki Home Department ki makhada leiriba Village Defence Force BDF sing lakliba megi tang tara mangadagi makhoi na lengakta taliba demand sing pidrabadi khulai thadoknaba firep laure tabada ngasi Bishnupur district ki tongan ba irang ashigi chaithing phanglaba amadi haurakfam oiriba Torbung Phawgawchai ikhai gi mapa miyamna BDF sing khulai thadokpa yaroi lengakna athubada makoina taliba demand sing pigadabani haiduna khongjang junction kre district asigi khapot sangbam Imphal Main Canal duty tariba BDF singna leiriba bunker Tronglaubi maning low canal da duty tauriba BDF singna leiriba bunker amadi irang asigi haurakfam oiriba Phawgawchai ikhai mamang leikai gi club amadi maira paibi singna thoraktuna khongjang changshin khiba aduda saruk ya khiba singna numit kharani gi mamang da media da BDF singna lengakta demand tauriba point sing pidrabadi makhoina pairiba khulai thadopagi khongjang hauragani tabada ngashidi irang ashina haktheng nana chaitheng phanglaba mafam sing ashigi miyamna hongnaruba tawdana khulai thadokpa yaroi haiba lakpani adubu makhoina taliba demand sing media gi mateng lauraga ngasi gi lengak yaunanaba khongthang ashi paikhatlakpani BDF personnel sing na taliba demand sing athubada lengak na pinanaba hona bigadabani tangdu leitadana hingliba miyambu amuk hanna mai chunanaba honaganu BDF sing khulai thadokpa yaroi haina phongdorakli Manipur gi mafam khudingmakta leiriba BDF singbu saugatpiduna makhoi khulai thadokpa haibase Torbung Phawchai khaidagi mama ama oina akhoina sungya ya janingde masi lokthokpiganu haibase media gi thongda miyamda haijari Manipur da hauji wushu masana gi association ani thoktuna court case tauraga leiribasi athubada loishin biduna ani thokpigi chanabi loishinduna sanaroi kayana mayok nariba khudong thiba sing asibu kokhanduna mahairoi singbu yokhat piu haina wushu training academy nachawi secretary Nongmaithem Priyakantana phongdorakli wafam asi Bishnupur district wushu guardian association na sinduna district adugi nachaw parking da wushu sanaroi sing yauna ahallaman sing na saruk yaduna sanaroi sing da awa chaitheng makha tana piranu athubada legal solution purau athubada wushu gi waroishin puraktuna sanaroi singi awabasi kokhallu haiduna changsin khiba wakat mifamda phongdokhibani en Priyakantana makha taraduna haukhiba chahi lisingani subna taraga mapal dagi ngasi phauba wusu sanaroi singi Manipur lengak na pigadaba kanabasing phangdana lakliba asi association ani thoktuna yetnariba asi toktuna tungda yumbi oirakadauriba Manipur gi mingchat purakliba sanaroi singi awaba uduna athubada loishillu loinana tungda lakadaba championship amadi tournament kayada laidaba imungi macha masu singna mayok nariba awabasing asi koknanaba hotnabiyo haike tang puntarukta chakadoiba sidasu khongchal amamamda kunthani bu puthorogadi chahin ahumla chaladi paisa kaya nom akoi gi hoji angang si national international kaya ama challe chatma matamda akoi gi puthoki ba paisa se ani thobanina akoi kholau kaya ma su ta ani thomina kanada sinani kari dauni haibagi moigi thammunari ngaida sarkarna pirakpa kinpham sing adusu akoi amata hangjade Relief camp ta leibi IDP nupi amana aikhoigini haibada kana leijadraba singi icha singna sanaba pambadagi ngasi selection phangle haibagi nungaiba leitriba asi sel gi tangai phadaba leibagini maram aduna sanababu pamjaba sananingba icha kayana mapung phana sanaba ngamnanaba association ani thoktuna lei hairiba asi amato aina punsilase lairaba kana leijadraba khungangi sanaroi singbu nungsibiduna Manipur lengakna piramba kanaba singadu makhata na phangnanaba hotnabada ani thokpagi chatnabi toklasi haiki sanaroi amagi mama amanasu makhatana sura nomlaga icha sing mahai tamhannanaba hotnabata natana sanananaba hotnaragliba asida senpham sing asigi awaba koknanaba wushu association na hotnabiyu haina haidrakli
Isa mayam yame yauning badi mayam yame duragasu sengi maram oiraga moi yaubam natabasu yam yawe du hoji aigi sasu chatkane haidana selection tawbuda yaure sumana chaning bai jak ayama lai hoji laiba ki irangzida hasu yamna waraba matamji dei chasingina sumuma michat porok oja singna sumaina lamjing biduna chasing butung ya sahani haidana sembi baje ayamna di harawi adugu awabagi awaba ngadu khuding bang amuk tangdi punjan biraga sarkar dei chasing gi kana bidu dei chasing butung gi lamjing wen amuk tangdi chingkat biwanai sarkar gi mai ga thamjari loshilakpada maroiba pausing amuka hana pizari BJP Manipur Pradesh na India gi lanmi singda ikai khumnaba uttuna ngasidagi hauna tiranga yatra pangthokre Meghalaya dagi Rimsta BSc Nursing tamlibi mahairoi ama thauri yanduna shiramle amadi Imphal City taru tanana thamnanabagidamak laingakna tongan ba khongthang kaya paikhatlabasu mapung phana loishin khomjinbagi mamidi tadabagum miyamna uri Hauzik phawgi na ISTV na pizaba Manipuri pausing matangsta loishin jari miding tabiram liba pumna makpu amuka hana khurum jari